ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯩꯕꯣꯜ ꯈꯨꯟꯗ ꯀꯨꯟꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ PLAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯧꯖꯈꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯅꯍꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, 5 ꯁꯣꯛꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯟꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 2 ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ꯫ ꯀꯃꯥꯟꯗꯣꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯧꯇ꯭ꯔꯨꯛꯀꯤ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯃꯤꯠ ꯎꯅ ꯎꯁꯤꯟꯅꯗꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯂꯩꯉꯥꯛꯇ ꯃꯔꯥꯟ ꯁꯤꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯥꯔꯝꯕ ꯕꯪꯀꯔ 23 ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯩ 5, ꯕꯣꯝ 5 ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯞꯀꯦꯁ 12ꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ Chief Minister College Student Rehabilitation Scheme CMCSRS ꯍꯥꯏꯕ ꯁ꯭ꯀꯤꯝ ꯉꯁꯤ Education Minister ꯊꯣꯡꯅꯥꯎꯖꯝ ꯕꯁꯨꯟꯇꯀꯨꯃꯥꯔ ꯁꯤꯡꯍꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖꯇꯒꯤ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔ ꯄꯨꯊꯣꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯤꯡꯒ꯭ꯔꯤ ꯑꯃꯗꯤ ꯈꯣꯡꯅꯥꯡꯄꯣꯛꯄꯤ ꯀꯣꯝ ꯚꯤꯂꯦꯖꯀ ꯅꯛꯅ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅ ꯇꯥꯕ ꯈꯨꯜ ꯑꯃꯒꯤ ꯌꯨꯝ 10ꯔꯣꯝ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔ ꯃꯇꯨꯡ ꯑꯣꯠ ꯅꯩꯔꯒ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ 2ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯧꯕ꯭ꯔꯨꯁꯤꯡꯒꯤ ꯈꯥꯂꯦꯞ ꯈꯨꯜꯒꯤ ꯎꯃꯪꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ARꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ US ꯒꯤ ꯃꯇꯦꯡ ꯅꯤꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯅ US ꯑꯦꯝꯕꯦꯁꯦꯗꯔ ꯏꯔꯤꯛ ꯒꯔꯁꯦꯇꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ, ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔ ꯄꯨꯝꯅꯃꯛꯄꯨ ꯑꯃꯔꯖꯤꯠ ꯊꯣꯛꯆꯟꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯕꯣꯜ ꯈꯨꯟꯗ ꯀꯨꯟꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ PLAꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯨꯟꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯁꯥꯏꯕꯣꯜ ꯈꯨꯟ ꯃꯅꯥꯛꯇ ꯂꯩꯕ PLAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯛꯊꯣꯛꯅꯕ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ PLAꯒꯤ ꯂꯥꯟꯃꯤ ꯑꯃ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯣꯏꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ PLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯉꯥꯛꯀꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯉꯔꯥꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:04 ꯇꯥꯕ ꯃꯇꯝꯗꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒ ꯇꯥꯏꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯏꯔꯥꯡ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯃꯗꯤ ꯐꯧꯖꯈꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀ꯭ꯋꯥꯛꯇꯥ ꯇꯨꯔꯦꯟ ꯃꯄꯥꯜꯗꯒꯤ ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯃꯌꯦꯡꯕꯝ ꯕꯦꯀꯤ, ꯆꯍꯤ 19 ꯑꯄꯣꯛꯄ ꯏꯕꯣꯝꯆꯥ ꯀꯧꯕ ꯅꯍꯥ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ 5ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯟꯗꯨꯅ ꯀꯥꯞꯄꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 9ꯒ ꯇꯥꯏꯅꯕ ꯀꯣꯟꯁꯤꯐꯥꯏ ꯈꯨꯟ ꯂꯣꯝꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫
nungmai kapnarakpa aduna maram oiraga kwakta ward number 8 amadi 9 gi khunjasing ahingi matam aduda masa masagi yum thadoknaduna atopa safagadaba mafamsingda thaidoknaba honakhi maduda leikidraba mayengbam bekisu gari macha ama tungduna atopa mafam amada thaidoknaba lakpagi lambi oiriba kwakta ward number 8 sericulture office mapa yorpagi lambida nungmaina panduna leikidabani mahaki masada nongmai maru ani amadi mahakna thauriba gari macha aduda nongmai maru mari panbagi dakfam lei hairi thodo do thole haibagi pauta bagi thodok thokfam da ahenba security force ki kangbu sangsilakpaga loinana makhatana maikei ani makta ayuk pung tara henba fawba nongmai kapnaki ikan kanadana mafam adumakta da moirangdagi CDO personnel bidyasur kawba amasu fauzaka phobak sauda masagi alto car da lakpada nongmai kapsilaki maduda mahaki gari khara soki adubu masari so odra hairi thodo du tokle haiba dagi lamdam adongi maira faibi ima kayana kwaktarom da thumjilaki ayupung maparom tabada lambi thattuna leiriba ima ibel singda army kangbu amana ima singbu gari dagi wa chai yot kaya putorak laga phuba chaiba tawrak badagi ima kaya aso afan nangki hairi thodok thokpham da lakhibi ima singna maitai sing asi asumna asum loi khargadra India lengakna amuktadi meeting sangbiu army singnasu chumna phu saibada natana nongmai gi maningna sukhi amadi kapke fawu tawki makhoi se aikoi bu ngakpi sen binaba lakpa nate haibu wafam sing phongrok naraki mai ben sing la iroi da haire koi la he lakpa te ki koi khasana army da no noi su na phanda haloi mana ko noi chato pholo hai de moi hai kung mari thakki koi duty tai adu bak lai jage hai ba se koi mai ben mayam sangai dana lai re lai ba se yaranga mathang kumbi rang ki su ko su koi la e lakpa se da karai de i hong no khang de army na chu thora ga prang to ga imai ben da thaba haure ma si thamoi se ima hoi da yam na pen da pa phawi kung kyang tro khut thari se khut thab se pung mapan si direct mapan nipan jong dengai mapan jong dengai marak sai khut tharak pane a khut thaba se da lairi bai bai ben sing ya tan bai aba nga ko yang gan ami na khut thaba mai tai nu pi da khut thaba ai se koi hing bai a ta lai tre icha sa asigi thabak se ima ko je chma chum ne lai raga konsi je loi sil laga da ko ya pe angam mathong sing je mai tai je loi da alaga lai ai bra ai ko je mo ya pe khut thonabagi thodo du thokraba matung asi nungthil pung mari makhairom taba matam de sukuki khulai faiba singna abo khana moirang turin banda landarak padagi mafam madubu ngak seliba kamanu gi kangbuna handuna hojik numidang pung taret henba fawbada maikei animakta khut thoknaki khut thongnaba aduda Bishnupur district police kamanu gi personnel ama makokta nomai maruna fanduna sokpadagi laikanana ba pukhalakpada lambi da laikidre hairi laikidre personnel adugi maming pukham Ranbir Elias Nauba sahini fu apokpa ibocha kawi moirang patau laikai dagini hairi aduga micham amana sokle hairi nakalamorom da ngasi nungthil pung ani makhairom taba matamda Sekmai police station gi manung sanba koktruki singthaktagi kuki khulai paiba singna bom amadi nongmai kapsil laktuna landarak khre hairi kuki khulai paiba singna nongmai kapsil lakpa aduda khun ngak leba khunjas singna su handuna maikei ani makta nongmai kapnaki thodo dugi pau phangwadagi security force ki kangmunasu mafam aduda sangsinbaga loinana maikei ani makta pung amarom matat oina khut thoknaki maduda maikei ani makta aso apal yaukhiba leite hari ngasi BT road ta leba Imphal Congress Bhavanda apundu political party taragi oiba peace convention ama pangthokre convention aduda saruk yakiba MPCC gi president Megasandana hai kibada tongan political party tara punsilaga Manipur thokliba irang sing asi loisinaba PM unanaba punna Delhi chatluraga tongana national leader sing unaraga halaklaba matungda ngasigi convention ase pangthokpani haiki paliba lenga asibu maral siraduna mahakna hai hojik paliba sarkar asi mathau tawribra haina hanglaba sutade una usinnadabana ngasi misi mina masing nongma kangdana hengalakpani Lebak amada civil war tholaga praja miyamna ngakadra natragana school satra singna ngakadra lebak asida leba nongmai paiba sifai mayam karai da satkre haina hanglakle intelligence department fel oikibana ngasigi irang asi tholakpani aibu ngakpiyo haina chief minister na haikibo wafam madu ngakpifam thokpam marala sikiba miyam asigi daita kanana logadabano haina wahang tawrakle
USA ge ambassador Eric Garcetti na Manipur gi situation asida USA na pang mangamba mateng oirabadi pangani haira phau Prime Minister na tumin na leisin basi ikai ningai ni haiki Chief Minister Biren na Amit Shah ga unaruba matungda chingi makhaidi Amit Shah na tawkhragani Tampaki makhaidi Chief Minister Biren na tawrni hairakpa asidi lakadoriba election ge road map yekpaga manare haiki Amadi Manipuri State Unity President Yaoga Mango Panko meeting to the Lakado 2024 election you walk under the highest now Taibo Wakundi. It's become the violence, the largest scale violence in the entire state of Manipur. It's become a political drama. Drama, I say, political game plan. They have to Wakam sida, padahal nanti kita semua wakam kita hari tahu US nanti hari apa? Aduh, notice ki amadi is zone uniform kaya ada baru wakam kena tahu asing tak kodi. Nasi baru juga thoni wakam se, isam kamu wakam nak koyom dre, masih wakam sini. Election ni lah kata masih road map koyom me hari si hari mana kau kali. Convention adu the MPCC gi President K Megasandra JDU gi President KSS Biren CPI gi Secretary L Thoiren CPIM gi Secretary KSS Santa NCP President S Iboyaima AIFD gi Secretary KS Gyanesor AITC gi Convener TS Inausa Singha APP gi State Coordinator TS Biswanath SSUVT gi President T Devananda RSP Secretary K Manoranjan former CM CLP leader O Ibobi, former Deputy CM Gai Khangam, ex-MP M Nara, ex-Minister Dr. Nimai Chan Luang, ex-Minister Dr. K.S. Loken, CPI leader L. Sotin Kumar, MP CPM Gi John Britas, MP CPM Gi Bikas Ranjan, Bhattacharya, MP CPI Gi Binoy Bishwam, MP CPI Gi Sandos Kumar, MP CPI Gi K. Shubarayan na Chingbana Saruk Yaki. Chief Minister N. Biren na hojik tholiba irang asi laksinaba laukhalakpa khongthangi saruk ama oina tha asigi mangadagi hauna lamdam asigi sing amadi tamgi tongan tongana afam singda saba bunker sing lauthokpagi khongjang ngasi su leptana sathari ngasi fawbada Imphal East, Imphal West amadi Kangpokpi district ki tongan tongana afam singda saramba bunker kunga mari lauthokre Manipur Police ki Police Control Room dagi fangba pawgi matung inadi Imphal East Police Assam Rifles amadi BSF ki Kangbuna Kangpokpi District ki Purum Hill Range ki akoiba mafam singda sathakiba operation kuki miscreant singna Saramba bunker tare thugai kibaga loinana Laitan Pokpi Foothills ki sarukta sathakiba operation da nongmai manga hand grenade manga amadi kapayariba nongmai maru humbudraga mathoi fangle hari Amarom de Imphal West District Police ki Kangbuna Fayengi labukta Tadun Leramba Yankaiga Mathoi MMG mortar cell ama Tadun Lerambagi Asway Angam Yaudana Pokai Hankre. Hojik Lamdam Masida Tok Liva Iranga Sigaloina State Force ki Kangbuna Tongan Mamafam Sing the checkpoint Samaga Kunga Manga Hangdoktuna Akan Mamong the section Torang Lokat Pagaloina Miyoi Chohum Yankaiga Nitoi Fagat Pangam Krehadi. Department of University and Higher Education Government of Manipur gi Makara Chief Minister College Student Rehabilitation Scheme CMCSRS Hive Scheme ama ngasi Education Minister Thongnaujam Basant Kumar Singana DIPR gi auditorium da hongnabi matungina hogdokre Education knows no barrier hive team da pangthokiba CMCSR scheme hogdokpagi thoram aduda Education Minister TS Basant Kumar na phongdokkibada Howdok liba scheme asi hojik oiriba leba ki issue asina sokalaba mahiroi singda academic session lisingani kunga humdoi kunga marigi oina lyric uniform stationery items na chingbagi monetary gun pinadabani haiki First category na directly affected students apni direct students in say college students in apni Mayum Tharukna displaced or relief camp another local locality the Laita so Moigi
component mga lay. Aduga second category na inter-college transfer facility. Ahan muna transfer to a new college as per request. Aduga free admission for 2023-24. Aduga haiba scheme si eligible with kasi kanano haibada only those students who are studying in any semester students of the undergraduate program of any government or government aided colleges SPOE are eligible to apply for this scheme. Apply to Yagani. Ngasigi Kwakta Ward number 9 gi laibak thiba thoduk lei khidreba Moirang Multipurpose Higher Secondary School da class 12 arts tamleba Mayengbam Ricky Maitai gi mahaki school gi teaching and non teaching staff sing amadi mahiroi singna awaba phongdok pagal loina na mahiroi hat pa yaning de aikoi peace pami haiba slogan kya ga loina na wakat mifam chathajana khongjang sangshin kre Moirang Multipurpose Higher Secondary School gi campus da pangthokiba protest adu da mahiroi sing amadi oja sing loinana non teaching staff sing na minute ani to minute leptuna Ricky gi thawaina mapugi leikol da ingna sikna leiruna ba awa phongdok pagal loinana school gi campus wang da wakat mifam amasu famdana kholau kya su lauki Hojik chathari bairang asina tungi yumbi oirak kadoriba mahiroi kaya da akaiba kaya ama pirakpada natana thawai kaya pikham nahanba asina Kunai asin nongmagi phibam soksi lagliba asi lenga asina athubada waroisin puraknaba hotnabiyo haina mahiroi amana haiki Maruida thaldoksi matangda khona reporting ani khak piyebaka amana Daily News kaino newspaper da khona thaba ama atopa amana kaino da ZEO da thaba ama kwa ZEO gi sa hana pathorke adu loraga khoi kaino tokse report on sudden demise of M. Ricky Mitai Haviniko. I am to report that one outgoing student of this school, namely Sri Mayengbam Ricky Mitai, son of Sri Mayengbam Ibumsa Mitai of Kwakta Turenban, Ward number 9, was shot dead in today's shot-out incident of Pagokchak Ikai Awang Leikai at around 2:30 a.m. He was reading in class 12 hours section A of the academic session 2022-23 under the roll number 143. So students and teaching staff of this school observe 2-minute silence as a mark of respect to the departed soul. Sima Ngasi nungthil pung ani makhairom tarakpa matamda Imphal West District ki Singjamai da shop case taraga mathoi da puduna lakpa number 4 sing kaithel fambi amadi leikai gi miyoi sing na mai thaduna mahankrai Hariba number 4 sing adu yari pokbamo leikai dagi housing na lilong da leiba MD Saruk Khan apokpa Abdul Salam kawamiyai amana Yamaha Ray registration number MN01AM 4136 da puduna lakmani Hariba polam sing ase hapta tamna puduna chat nanaba honaramani Thododuga mari leina na maikai adongi miyoi singna Mami TV gi media reporter gi mamang da wahang pahong tawbada hairiba miyoi asina lilong dagi sajat kawba miyoi amana lupali sing mari piraga hata da leiba mayang macha Sunil kawba miyoi amada piruso haiduna tinma lakpani haiki amadi mangondagi Myanmar gi currency note kharasu yaurumki makata na thijinabagi damakta Singjamai police station da sinakre hairi Mana kari si thora ka lakpa matamda singa mai mai bien mayamna lambi chatpa yade nang sonda chatpa yade haibadagi mana turienda thogdagare matungda khoina singna dana maje isingdagi lokhatlaga check tawba matamda jigi post tara ma thoiche yaramani aduga maru oina maje babaga sapon ke te amani bamagi gami ka paisa su yarami khra mari leina ba maje samdaba mali aduga poche tharai mai bien mayamna poche mai thara mangan jare mana chatpa yade hai na mana turienda thogdabadagi isingda maje luppe lupa matungda isingdagi maje kakhalaga akoina saisira check tawba matamda jigi Game setara matoi ma pharise aduga koi mai ben koi mayam sina pose mai tharaga manganle Manipur gi Governor Anusa Weekend Minister amasung MLA sing the district sing the Lady Relief Camp sing semgatpa amadi leifam safam sing lang nanaba thodang sinakrai district sing team lit tawgadaba sing adudi Bisnupur gi oina Sri Govindas Konthojam Churachandpur gi oina Sri Awangbong Nyumai Imphal East ki oina Sri T.S. Setebrata Singha, Imphal West ki Sri Y. Kemchan Singha, Kangpokpi ki Sri
Kasim Basum, Kaksing Amasung Tawal gi Puna, Sri Sapam Ranjan Singha, Tengnopal gi Oina Sri, Dingang Lunggang Mai, Tim Singh Asina, Akupa Matau Tabat, Sing Yang Salagani Hari. Ngasi ayupung tara makhairom tarakpa matamda Sengmai Police Station gi manung sanba Tingri Amadi Khongnang Pokpi Kom Bileska naknana leiba maitai sing na taba khul amagi yum tararom kuki khulai five sing oigani chingnaba singna mai tharam le hairi ningsing bayabadi nimit kharani gi mamang da sukuki singna yum kharasu mai tharam kibagi thodok laikhre hairi thang kendra gi MLA Tongbram Robindrona ngasi tongan momofam sing da hanglibu relief camp sing haktheng na satuna interest yaudaba loan gi makada handicraft ka mari leinaba raw material sing khusinakre MLA na Bisnupur district ki thanga moirang them da hangliba camp ta chatuna raw material sing khusina kibaga loinana inmat sing da low uning ba yaurabadi lam phawbu piduna low ohangani haibagi thajaba supikre hairi MLA ki khongchat adura relief camp sing da sangja from low duna leidiba sing da relief item sing mattress pillows, mosquito nets, amadi sana thakna naba polam sing su kusin nakiba galoinana Chief Minister na haudokiba scheme gi makada kem aduda leiriba inmet samaga taraga mangada one time financial assistance oina lupa samanga su yentoke khongchat aduga mari leinana MLA T Robindrona thanga AC ge akoibada hangdokliba relief camp taraga mangada district administration gi kuthangda piba yaba essential items sing piri Makatana supang bayaba mating sing pang kigani hai bayaw na wafam kaya supang doke. Ngasi nung tilpung ani makhairom tarak pa matamda Sengmai Police Station gi manung sanba kautruki sing taktagi kuki kulay paiba sing na bom amadi nung may kapsilak tu na landara krehari. Kuki kulay paiba sing na nung may kapsilak pa aduda kun ngak liba kunjas sing na so handuna may kay ani makta nung may kap naki. Thodok adugi pau fangbadagi security force ki kangbu sumafam aduda sangsin kibaga loinana maikei animakta pung amarom matat oina khut thoknaki maduda maikei animakta aso apal yaw kiba leite hari ngasi ayu angan badagi iroi semba maikei gi maira paibi sing langol game village tagi iroi semba fawdorak pa yaba ju sangfam lambe gi akoiba mafam sing da ngak senbagi thabak chatari Manak nakpada leiba khunja singdagi fanga pawgi matung ina langol game village da hana leiramba miyoi singi potsai sing yauna miyoi khara Assam Rifles ki kangbuna ngak senduna atopa mafamda puthokna ba thorang tawre haibagi paw maikei adongi maira paibi singna fangbadagi ngak senbagi thabak adu sathakibani hairi Adumainama hauzik fawbagi oina di pamdaba thodok amata thokpa leitri maira paibi sing iroi semba hygiene famda punduna leire haibagi paw tabadagi police ki kangbu sumafam aduda lakpaga loina na ngak senbagi thabak chathaba hokre hairi Hauzik lamdam masida thokliba irang asi waroi sin puraknabagi pandamda Bharat leingakna lakhatlakpa khongthang ama oina susan ariba kuki lalholup singgi apunba body ama oidiba UPF ki mihut sing amadi singmi phurup singgi mihut singgi body ama oidiba Indigenous Tribal Leaders Forum ITLF ki mihut singa mathang manau naina unanaba thorang lokhatpa hokre Union Ministry of Home Affairs na mapung oiba thodang lauduna hayengdagi hauna Delhi da mathang oina unagadoriba adugi mangoina na UPF amadi ITLF ki oiba mifam amasu ngasi Surasanpur district pangthokre hairi Saknairaba social activist ama oiriba Asang Kasar ngarang numidang mahaki driver amadi satra amaga loinana mahaki mayum sadong khulda halakpagi lambida AR Force singna muirei village mapada athingba pikre curfew pass na singba utlabasu makata na chatpa yaroi haiduna athingba pirakpa adubu Asang Kasarna kham thengna yaningdaba phongdorakle Kuki khulai paiba singna faduna pukraba matung ot nairaga halaga pumjin khraba sengmaijing kunaudagi irengbam sing khaingan ba sahi kunga taruk apokpa irengbam dana amasung sagol sem ngan leiba sahi kun tragom de apokpa sagol sem ibo sogi asiba haksang Assam Rifles ki kangbuna thibagi thabak chathari hairi Mami TV na phanga pawgi matung inadi miyoi ani adu kobru sing sang parengi khalep khulgi
umang amada hatlaga matung kom amada asiba haksang animak phumjinkhre haibagi pau fangbadagi Assam Rifles ki kangbuna ngarangdagi ngasi fawba kobru sing sang parengi khalep khulgi umangi akoiba mafam singda thibagi thabak chathari operation aduda asiba haksang sing phumlamba oiba yai haina thajaba mafam khara thengnari adum moinamak tawthoktuna yengbagi thabakti chathaba leitri AR gi Maikei digi Manipur Police ki Kangbuda mafam aduda shatuna asiba haksang sing phumlamba yai haina thajariba mafam sing adu tawthoktuna yengminnanaba pau pikhiba leire hairi adu moinamak mafam aduda Manipur Police ki Kangbu mafam aduda sangsilluba matamda pamdaba thodok sing tholakpa yabagi thajaba leibana hojik fawbagi oinadi sangsinba leitri hairi Kolkata gi khongsat lakiba US Ambassador Eric Garcetina ngasi Kolkata da pangthokiba press conference amada India da thokpa thodok oirabasu hojik Manipur da thokliba hingsa gi thabak asi waroisin puraknaba hotnabada US ki mating niraklabadi soidana mating panglagani haikre mang haiki miyoiba ama oina awa ana tarakpa matamda mating pangnaba haibasi lichatni Manipur da athuba matamda ing tappa puraknabasu mahakna phongdoki Manipur da ing tappa puraklaba matamda lamdam adugi senmitlon da achoba mating toba ngamgani haiki mahaki khongsat aduda West Bengal gi Governor CV Ananda Bose amasung West Bengal gi Chief Minister gi Principal Chief Advisor Amit Mitra ga unaki Peace Committee District Administration Kaksing da Sinduna Kaksing Wari Punjab Palumbada leiba Old as Home Kaksing da hangliba relief camp ta leiba inmates singda makhoigi pocket money kharada oirabasu tanjanargi wakhalonda inmates singda dup saba tambiduna sahankre inmates singna dup saduna masa masagi paisa kharada oirabasu thokchananaba chathariba khongthang asida DC Kaksing Somorjit Salam masamak laktuna yengshinkre loinana Home Department ki makhada relief camp ta leiba inmates singda ahanba phase ki oina lupa samanga mating pikre Peace Committee asigi Vice Chairman Yengkhom Nilachandra na phongdorakpada relief camp asida leiba inmates singna makoi na camp asida asum leiba asi matam lenfam khangde haibadagi nodal official amadi committee gi miyoi singna khanaraga dup sahana ba polam sing piduna dup sahana bagi khongthang asi paikalakpane inmates singna ahanba oina saba loiraba dup khara DC Kaksing Somorjit Salam amadi SDO the Kudol Pijagani. Inmates sing sariba dhup sing asi kem asigi committee gi miyoi sing amadi volunteer sing na yon bagi thodang logduna. Sendong sing inmates sing da fanghanna gani haina phongdoragli. Inmates sing dhup saba yang sinba amadi sel gi tengbang yen thokpa aduga mari lainana DC Kaksing Somorjit Salam na phongdok kibada relief camp ta leiriba inmates sing da makoi gi hingjana na ba senthok lambi lehenna na bagi pandam da masa masagi haithoi singthoi ba amadi pamjaba sinpham da thabak sujaba yana na ba district administration Kaksing gi maikei gi tongan ba threat ta skill kuntra ga tare ta takpi tamina ba survey tawduna khangdok laga training piragani Loinana Home Department gi makhada relief camp sing da leiba miyam da lupa lising amamam pibagi saruk ama oina ahanba phase ki oina inmates sing da lupa samanga tengbang pibani haiki camp da leiba mi mayam sing sina moina moigi haijabi moina apamba nogi skill da trade da hoyi moida koina kari thabak piba ya bage moina tamning ba mai skill kari leibagi haido adui mayam se akoina moigi gano se khangdoga mai apamba khangdoga akoigi skill se makhan yam leigre akoi makhan 37 ni leiri se mai apamba skill se matungina ma na tamning ba chaning field se matungina akoi se moida moigi livelihood ama semjaba ngamnana ba akoina moigi kano se training tawbiba adui to akoina moi survey tawraga moi se identify tawraga aduga mai gi chana trade to the pamja trade to tha Manipur umang ka hena kokthokibana maram oiraga kumginong matam sana amasung tafam thokpagi sangda sudabana sahi khara asida lomi singa low panbada awaba khudong sadaba kaya mayok naduna lagli
Masigi sumathakta Manipur thokliba tangdu leitadaba phibam asina amukke hena Manipur gi singya da tariba mafam kya da lau panbada khudong sadaba kaya sumayoknari Manipur gi phogi phokthok marang kaina puthokliba mafam amani hainariba kaksing dasu local kaya ising phangdabagi awaba mayoknari Kaksing wari awang local amasung mantak local da chaurakna lau pari chohum lom da ising phangdabadagi lomi sing awaba mayoknari Kaksing SG MLA Mayang Lambam Rameshwarna local adugi lomi singa loinana wari watai sanaduna ising piba yananaba kanna nainakre Ahanbagi oina handaki lorok asi nangnanaba kaksing fauduna seliba sekmai turel dagi ising singkhatuna local singda ising pinanaba ising chingnanaba pam leinanabagi damakta lupa lising yangkai gi tengbang pikre Tengbang piba aduga marilena MLA Mayang Lambam Rameshwarna hai kaksing asi rice born of Manipur haina kangnari balamdam amani Lamdam masigi lomi singna aikoi gi thawai oiribani mahakna kaksing AC gi MLA amo oina kaksing AC amadi kaksing gi mafam singda leiriba lomi singi yaifanabagi damakta leinga ki tongan tongan baloi sangdagi taknaduna lokthar nanaba honagani kaksing wari awang local da sekmai turel dagi dam thingatuna ising mathau taba matamde ising phanghanaba yananaba project da haptuna sahi khara asida semnanaba honaragani haina phongdoki Horticulture and Manireda gi kangbuna lanai gi oina mating pangnakre Relief camp ta leiriba mama mapa oibasingna tobimel khangba unakre Manipur da leiba tongan ba department kaya da thabak toba staff singna mating leptana pangnarakle ngarang ngangkham momocha walnut development officer Department of Horticulture and Soil Conservation, Tenopol District Amasung, Babita Thangjam, Senior Scientific Officer, Manireda Anina, Lanai Oina Social and Culture and Development Center, Wangjing da Sinbidna, Wangjing Kodom Pokpi Sport Complex, Manung da Hang Liba Relief Camp, the Sangja from Lodun Ladiba, Moregi, Angang Singi Kanbiduna, Horticulture Amasung, Manireda Anigi, Staff Singna, Relief Camp, the Ladiba Angang Singi Damakta, Mompak mga amasung mon mga punna mompak tara mon tara mating pangbirak pagi damakta mamamapa oibesing na tobimal kang baulaklay. Ziana Helping Group Porom Partner Haukiba me thagi tang maridagi Manipur gi tongan bamafam sing da hang liba relief camp sing da leptana satharak liba tengbangi sharuk amo oina ngasisu kumbi Central High School, Wangu Laifam Awang Primary School, Wangu Laifam High School, Wangu Laifam Local Voluntary, Wangu Tera Awang Laikai, Amadi, Chairel Mangjil Youth Club na tungan relief camp sing da chatuna, hidak lanthak, mana masingi potlam sing amadi, angang singi sanapot sing mating pangkrek. Luinana Giana Helping Group na mating pang bagi tabak chattariba adubu relief camp asigi committee sing na thagat papongdok naragli. Social Scientist Danavir Laishram na ngasi More Amadi Surasanpur dagi lanjanartuna Tungju Kendrigi Manungsan Laiba Ideal Girls College Relief Camp ta sangja from Lodun Ladiba Miyoi Singbo Pukning Wakal Ingtana Lainana Wafam Kaya Ama Hairi Danavir Laishram na makatana haikibada angang sing na mama mafa laikidre yum kay may sakre haiduna wakal sontana lairoi dabani Henadum wakal sautong na lairiba Lairik Laisuda Pukning Sangna Paduna Wakal Nungai na Laigadabani Amadi Tabak Hena Sudana Hanagi Punsi Marel Dagi Hena Nabahona Gadabani Haibu Wafam Sing Pongduk Laduna Pukning Tawatki Hauja Roibada Maru Pa Amana Pizari Ahanbada Maru Pa Tenopol District is Saibol Kunda Kunsuba some rifles coffee legal army sing akan mamong the kut tok na kray. Hauzakai awang lekay de kuki kulay paiba sing nalandarak padanaha amalay kidre mga sokle security force na handuna kuki kulay paiba ani hot kray. Haujik sunong may kapnari kamando gi person amasulay kidre. Singmai Police Station gi manungsan ba kok truk kising taktagi kuki kulay paiba sing na bom amadi nung may kapsil laktuna landarak kray.
Lengak asina mamit una usina dabadagi mishimina nomugi masing hengalakpani haina MPCC ki President K Megachandra na lengak tamaran secret. Imphal East, Imphal West amadi Kangpokpi District ki tungan afam sing da sarama bunker kunga mari thugai kre nungui manga bom manga amadi nungui maru sing fagat kre. Miyoi mana shop case taramathoi da pudan lakpa number 4 ke konana miyoi adu sing jamai kaitel fambi amadi laikai gi miyoi sing na farabu matung mai thaduna mahan kre. Chief Minister College Student Rehabilitation Scheme CMCSRS High Scheme ngasi Education Minister Thonau Jambasuntu Kumar Singana honobi matung in hodokre. Assam Rifles na Langol Game Village dagi potchai amadi miyoi khara puthorakadoure haiba pau tabdagi maira 5 sing na lambi da ngai duna lekre. Tingri amadi Khongnang Pukpi Kom Village kanakna leiba maitei sing na taba khul amagi yum tararom kuki khulai 5 sing oigini sing na basingna mai tharam le. Kuki khulai 5 sing na fadna pukra matung ot neraga hat kiba miyoi anigi asiba haksang kobru singi khalep khulgi umang da phumjin khre haiba khangbadagi AR na thibagi thabak chathakre. Amadi Manipur da thokliba hingsa gi thabak asi waroisin puraknaba honabada US ki mating niriklabadi soidana mating panglagani haina US Ambassador Eric Garcetti na lauthokre. Mami TV Prime Time News People Shinjari Midang Tabir Punapu Amarji Talk Somna Mukana Kurumjari.